Horumda Uduna lecture topic asi revisiting the culture of Manipur Pangal Manipuri Pangal gi culture da hangkat yengba haiba topic asini ngasi gi topic asi khanna nabagi damakta aikogi expert panel ahum aikogi studio da election dun leivide saktak jage ahan bada ai gi hek thangna phamiba ye thangbada phambiri ba oja asi advocate Ahmad, former general secretary Writers Union Manipur Sahitya Parishad ki former joint secretary oni so hana thopu birame aduga Isan even like the Hose Puna like Taramato Pombigre, high election a single manunda, Manipuri culture the West of Valeric, Cameron Yauri, was about Ramukcheri. Matanga, Ozagi Matang the Pambi River, Ozasi, Oza Doctor Hobum Bidyarani Devi, Assistant Professor Kumbi College, Ozabutaran Ukcheri, Department of History, Adugo Manipuri Pangalgi, research areas, the research Toba, Ozani, Ozabutaran Ukcheri, Mukanda. Matangisina, Dr. Rahizuddin Sek. Principal Dilong Horovi College, Associate Professor, Aduga, Manipur gi drama, Sumak Lila, cinema, gi script writer, Loinana, columnist, Amasu Ibiribo Jani, Loinana Manipur Pangan gi culture, Manipur gi Mapunka, the Loinana, Malim Goina, national level, the Putokuna, Manipur gi Pangagi culture, Masatakna, but the Hotna, but the Achabutan Lovibo Jamusuni, was also Taram Doctori. Nasi Mami TV in a Pujari topic say, Mami TV, Manipuri culture, art, literature, the Yumpam Oeraga, Sembachava, TV channel Makakni, Hive TV channel Sina, Manipur Kundariva, Furukaya Sigi, even not Ekugi Chaktam, as you cut Navagi Pandamda, Matam Sangna, Chatazarapa, Lepalitan, Chatazarapa, Naina, Bagit Horomadugi, Manuchanani. Loinana, Manipur Kundariva, Furukaya, Marumsigi Manunda, Manipurigi, Pangal, Moreover, Frupamani, Hive Frupasi, Manipur Mapungu in the Lajava Taragazo, Sahitari Kuntapo Matunda, Manipur. Dagi Chakiduna, Malim Bitongan Togan from Apungoina, Mandalay, Bangladesh, Tripura, Assamgi Kasar, Hosainasing Mafam Singda, Sandokiduna, Ngasidi, Mafam Sing Sida Masagi, not Masagi Satum Haktun Hindiva, Frup Amani, High Frupasiki culture Gimatang, the Kana Naviginamakta, Equi expert panel, the Muslim election Levire, Marxida, Equi, Hanbazi, Equi Ozadagi Hozage. Oza advocate Ahmad, a Hanzani Wahangsi Hanbada. Manipur Pangalgi, Hek Horopadi Hona, Magi Lejeramba, art form Mayamzi Manunda, Isai, Jagoi, Huyela Long, Mayamzi, Matokran the Lerambagi Habido, or Ozagi, me in the Kitan Tambi. 1606, Equigi, Kagim Maharajki Matamda, Pangan Musmatamdu, the Musalman Haivatai, Monsieur Lishingamagi, Takta Laki, Lakiba missing do, Yamna. Kuzukulai Sabada, Nomaida, Amada, Yamna, Hisingba, me, Kambung, Toerami, Mokoi sing the lava Matunda, land, the Mokoisi, Maitiba Pangi, Bedagi, Matamdugi Ninto, Kage Mana, Mokoisi Sadangide, Mapamasigi, Nagri, Ivedias, Can Prajamo, Oina, Layangi, Layalava Matunda, Matam Mapam Sigi, Eko Metenu Piduna, Yumban, Begi Punsi, the Sangaki, Haiba, Matam Sida, Lakiba missing do. Nupi mata lakide, ekogi lan mi wena laki banina, rohong lo matungda, lamdam sigi nupi lo matungda, nupi sing oil lairakibani, masam da ehan hana, ekogi mete ronji lona ba hona ba da chahi yang kai hen changki, maram di kunjau bagi matamda ekoi mete ronji pangan jingdina, mete ron lon basi phajana, lon bangamkre, aduga isai gi matang chida haiba taraga di isai ji ahan bada di nupi na hana sai, pangan jingi nupa dagi di, aduga nupi sing sigi sa aba matungda. Ihan hana pangan isai sakibasi mitilonda mo salim ko ba amana ekoigi lawiyat tamlo haiba lobuk tu da law khaw matamda magi laigidraba nupi adu ningsingak tuna mana nungai tabagi matangda isai matek masakhi matek tu di sumaina ekoina larik ta thengna bada sumaina lai ha ibema iman gi macha bu pamubi loya tamlo ka chinda pakhang nungon loponda Ingen tha thunglababu ngaibadi hong the kumon kumchatubu marakai marai inem ichaw nangbudi udare sumaina isaiji sakhi aduga sigi mamangda ekoigi Muhammad Sani gi machanupa Nazarana isai sakhi madudi ekoigi pasalon haina mafam matamdugi Lakiba Musalman Jingi language the Sapani Mozamartana, Mumachani Harizing Sagi. Ikogi Lagiba Lishingamadugi, General Hibatare Luching Puren, Kogi Pangan Jingi Musalman Chindugi, Makuk Chingba,
general duni magi maming ni Muhammad Sani harise Makata. magi machanu pani ekoi Nazara harise Nazara si matam khara magi manau nupa Muhammad ekoi gi Sahakusum haiba amaga Nazara siga mapaga adagi amagi di mayam bani adu moya si chatkra matung da pau bhangdre haidana kasar dagi ekoi gi yam da singdu ipa du kramain tawrige amta hangu siena tungjei marin si lang matam da kabuina pharaga moy si mathang mathang kabuina yon thokna laigi badagi konung yorpa ngamki daba na chahi taruk tarek ki matung da mathang mathang ningthau amadagi ningthau amada mane yolai ola lakpan mamai da moy si langthabang gi swai agano da ekoi gi Bisenburgi kanosida ekoi mitai amana maming do inga sim tiningsing dere mana leiraga puraga konung di yorok matamda mohoina yamna nungaitana pasamaronda isei sakpa khotpa si taraga nungsamai haiba nupa sina tabadagi mana maron kangnin esidi kanano aina hangnaru matamda masi Muhammad Sani gi manau nupa Sahakusumni adega amana Nazarani abise khangakpadagi moina konungda mois nungaina laiki adu isai ahan ba sakpa hobadi makoina moigi maronda sakjabani aduga meteronda sakpadi Salim jena ihan hale sumaina mathang mathang adum lai aduga isai tawba sitabu ta sena makidi pangan gidi meti pangan hairasu stage da thoga tawbam ta yaudi khulak leirakta aduga tawbana ayambani aduga ekhoi pangan jingi harau kumai haiba taraga di luhung basina oi luhung basi nupa gi busu orasu nupi gi borasu isai nongmai tawba adudagi mukna sanaba yubi lakpi sanaba masi tawrami yamna dum hana hojiktabu masi yamna handagre sumaina isai si mathang mathang lakpana asagi nupi singna sakpa isai singsi kogi mari chatpi haiba malai thabal isai lei jagoi isai lei aduga nupa singsina sakpasina kunung isai khulang isai simaina lei ada asagi thabal isai bu orasu jagoi isai bu orasu masigi isai maron tongan tongan leijai masi laiba matamda maru oina nupa ga nupi ga ekoigi pakhang leisabigi mawong sida amaga awai kum taunaraga hunaraga sakpa isaina ayamba oi yamna pangsang di sangde online taruk taret kumba adumena sangmani aduna nupi na wahai ama hairaku matamda madugi paukum ji nupa na piraku matamda asaigi nupi amana nupa saraga madugi paukum ji pi sumaina kano tawi aduga ekoigi Islamic dharma ekoina Islam dharma chalurabanina asaigi nupa ga nupi ga tinjannaba yanjannaba natraga faminaba sikhar restriction laibanina nupi gi program nupi na dum taujai aduga stage ta ka adana ekogi ne ekonogi oina leiba gi oina mayam tinba adudi taude khulak lek ta tawma toina tawe adana thabak khudi maksi khulak ta thopa maming leiba mi gi amna leiki ekogi Churchan Maharaj gi matamda ekogi maming chatkiba ekogi isei sakpa khotpa Ismail Lilong dagi ni ko adagi Haji Abdul Samad yari poktagi ni adagi Hauba Lilongi ni adagi Nurdali Sangai Yongbam gini Ajizullah masi Marifat Chauba na sukhangi masi Sangai Akano dagi ni Sangai Yongbam dagi ni adagi Abdul Hamid adagi Abdullah sumaina nupi khara laiki masi ki manungda ekoi ga thengna hobasi mi ani ahum di thengna hoi ekoi na award ka pi dana ko dana isai gi kunung isai gi marifat ki ama magi tawbada ekoi pi ki nupi maraktana ekoi gi aisa bibi masi haye labuk tagi ni adegi sanahan bi khergau makha lekai ni sumaina moiji leikidre amta adu hoji kunung isai ga mari leinaba aduga pangan gi luhong horong da sakpasi Hamidun Begum haina amalai masi khitri gaudagi ni nupida sumaina adubo hairi singse pangan jingjina isai tamaiba isai hairiba natraga jagoi ne na moina tawri singsi oja guru nairaga tawba matana te mramdi laikai gi hanubi sing aduga khaitang niom niti khangba kamu duna takpi tambiraga madu stage da hayeng ai koni luhong bada amamada thoga makoi masen sana jabo konoina tawi aduna ngasi bawda ekoi oja guru nairaga jagoi isai khangde natraga na yani isai amama tawrasu masi oja guru kya kana laitre hoji sumaina hai oja yam nungai je ojana thambiri bo wafu mayam se yam maru oiba machak mayam mam yaure hai jabatai maramdi ojana hujik panbiri ba ekogi sangnai raba artist mayam je asum yingjaba matamda manipur gi tongan tongan mafamda paksana khunda bagi leiriba khunggang mayam je loina yaure masina ta phadi manipuri pangal gi uniform oiba culture am oina hai machak singsi leiram me haibadu masidi khangjaba ngame oja makha ta ba round amuk laksage oja adugo mathangsi aikoi oja vidyarani te lakchage
ओजागी रिसर्च एरिया जो इबा मणिपुर पांगल जे अदो सिगिजिदा ओजादगी खंजनिंगिना पांगल ने हेक लेरपदगी पांगल की लैंग्वेज अमखक मैतै लोनजिना ममा लो दोइ थोरकपगी मवोंग अदुगा पांगल सिंगना सेटनरंबा अमजुंग पांगल की फूड कल्चर जे मसिगी सि कमाइने तोरंगे हैबदो अखोगी ओजागी रिसर्च ता कमाइने फंगे हैबदो खितंग थंबी थगचरी Masagi Pangal Jingina, Pangal Shingbagi, Bengal, Abni, Bengal, the lady of me sing se. Masagi Kagemba Maharaski Matamda, Lae, Moi, Lishingamuxe, Lanpao in the Paraga, Manipus, the Lehelare, Lehelava Matungshida, Matam Dugi, Angan Matamda, Maite Singshina, Moise, Birds, High Bahati, and Lighting the Albiram, Adagi Per, Hargalak, Adagi Pangal, Haikiba. Adish minor labels, they give Nupi Sings a Piraga later, Matamsida. Linguistic problems say moida asukimatic chauna problems later command the gangdom the Nasagi Bengal sings the Pangal sings the Moigi linguist tongan lay moina Maitalon se Kangdaba. Adagi mo Maitai Nupi sings in a mo Makogi Ekoigi Maitalon se mo Pangal sings in a Kangdaba. Sigi Kangna Dringagi initial stage out of Pamatamsida Moije Kogi body language in a Kangaramina. Body language now communication se tawre sigi matung sidagidi ngachagi ojana su haibikre khunjau bugi matam che khunjau matam sidadi ngachagi mus pangal nupa sing se fluently maitailon se ngang ba heire hai singang ba heira pusidagi ngachagi moisna maitailon se mama lon ni haraga moine adapt tawre mama lon ni abdi mama gi lon su oiba haidi mama se hojiki pangal sing maitai oidori banina moige imalon ni haine adapt tawre sumai tawduna Maitai Kakang Shunating as I gave Bengal the Gilapa, Pangal, passing Sigi Moigi, Lon Karamasu, Sekudamana, Dukan, guys, Equigi, Maitai the Tiba, Sibingoli Maron neighbor, Moinapora, quite a seasonary neighbor, Atop Lon Karama, Makogi Lon Karamaga, Akogi Maitai Karamaga, Punsilaga, Adum Hojangana, Hojosu, Adum seasonary Danako. So my dog language se moina Manipuri language se seasonare koi art and the culture harase nupi singsina magin pa singse Maitalon se ngang ba hairabani na ngasagi Manipuri ngasagi folk song or su dance or su nupi singsin nupa sing phajan tambi ba haireba adagi muksu ngasagi Maitalon se Pangal nupa sing na bab tarabani na koi religion harase ne koi Islam ni adagi Islam ge tongan ba koi religion lejari dana haigi magi satnabi adagi prayer kamai tongni havena singba singse ngasagi moigi nupi sing amasung macha masu singsida pangal nupa singsina muksu tambi banga haireba satnareba sigise sumaina sum lakbachina dress da di akogi pangal nupa singse maitai gi dress se dum adopt away kari maram gin hai targadi akhoi gi society sida makhoi se til darbani adagi mogi lakpa matamda makhoi gi dress pujarak pasunate aduga makhoi ga adagi kaino singsiga hojiki mogi maram siga chatna thokna leiba sunate ba matam sida aduna nupi singsidi adum phani adum sechare maitai gi akhoi gi dress se aduga nupa singse khudai setle adagi lohongba matamda bor hai tare ko nupa singse koyet yetle purit angoba Kogi Kutang, Kaler Yaudabi, Silit Lena lighting the thing that they pajama over set pa, Adagimu, Angan Bumatam Degina, other Hojik Shudum Chatnari, Pangal Nupishing Lomotam, the Kogi Karimo Kogi dress Poloise, may take a Poloise Shele, Adagi Kazian lay them upe, P. Amobama Podum Kumdaraga, Molo Home was the Hojik Shudum Chatnariba. Aduga put habit Kimatang's di had kitchen se nupina pura banina nupina thong pata pasing jina pasing jina dum sare ba kogi utti haro moina saba hainaram da taraga shu haidi lay mafam dugi kogi sana na bagi damakta utti adagi samthong adagi shampoo iromba ngari ga je ma khangam ponte adum adum sare ba sumai tengna sai Okay. Yam dungai je. Adu ozana panbi ki bu form de ngasagi pangal singse ngasagi Bengal lom dagi Bengal ge taraf haiba form de dagi maru in lakpani haina de ko history de theng je du laiba pangal singse uniform di oida ba haita ko ki loina makse magi tongan background oibagi machat am khu chu theng nei kari habini Sige akoina thingna jar po matam de su tongan ba background lay habdi thingna jare aduduga haiba tongan ba background se kanana persiano adagi kanana chap chaba sidi akoina su khangjabdi ngamdre ba dum ayamana tarap len degi lakpani kogi Muhammad Sani hoina lucinga ga lakpani haiba sida dum yam nungai je adu mathang round dam lakchage adu mathang je koi
ओजा दा हंजनिंग बो हंजे ngasai ikoi oza ni thambi kri bo fam sida manipuri pangal ki leiram ban nat ki masak sing sida hojik lei ba ahung ba mayam ikoi nu uba ngam dra ba jaboi de isai da ai hui la long ki thang ta na ching ba mayam ai ki thang ki jaboi ne leiram her ba mukna ga her ba mayam se loina mangdar pa gi mami ma khak tai sakari heavy ni adum culture se akoi na preserve to dra bani na hai ja batare ado hojik si world gi waina maru waina western countries singa european countries singa di even scientists power si yaushala kanda akoi gi culture akoi masasi nationally nation nama nation sigi akoi gi ke nong akoi gi kari hai tare citizen amani haina hai base akoi sigi group sigi furup sigi meaning hai basi saktak na na ba hotna bas deida masi saktak ba sigi nungai ba lemjaba adugi tanja hai bade renai sa hai tare matamamada akoi मियोइबा समाजना हरकबा मतम सिदैदा करमायना कोई कराइदगी जागनी थकनी कमायना सेटकनी जागनी हाइबसी मरुइना कोई चाक फि युम गा हाइना हाइना रिबसे असिगी मथकता कोई मीडिया के खंगदे देगा कोई करि हाइतारे टेक्नोलॉजी के खंगदे मतम जुम हाकल इबनी दना आदो चाखलबा लेबाक सिंगदि सिपुनमक्सि लोइनमक्सि फुलफिल तौरगान सिदैदा हौजिक माइ ओनसना रइसे अकोई कमायना हौरखी हाइबसे from where we came and where are we now and where are we to go akoi karai tan cha tuino karai loi tuino ga hai base sidai da intellectual sing sigi thinking ji khan base dum haure haijari ba ko masigi chawraba mami se and chu Nobel Prize ki physics ki phangi ba ga si asiga sum adum mari leine haijari ba theoretical physics ta thinker singi asida natana scientist sing sina kramain torga akoi ge अखोई के पारी पूरी हक तक तक हाई तारे पाइपू मतम द चनरंबा फिजे चचा खंगदे कल्चर खंगदे आदगिदी कुमाई हराव खंगदे मसे कमाई तोरमी मोइन सिनरम पोट से करीना साबा कमाई तोबा करी मटेरियल ओबा करी के नो होजि भव तेत्रि बसे ग्रेट वॉल ऑफ चाइना जिना होजि भव लेतन लेरी कमाई तोरि नोगा हाई बसे सिगे साइंटिफिक ओबा थिजन बसे दम हौनरे हारि बको मसी सिबो अखोइना अखोगी साइंस फॉर कल्चरल हेरिटेज है आई साजु आईगी पीएचडी जा दुदैदा तौजबनी तसेंबगी दि कल्चर सिगा आईगा थोदोन मरी लेने दब्रा हाइना दि कनबे ओजा अमत होय अदगी केनो होय भिडियो डॉक्टर विद्यारनी होय मखोय बुदी कल्चर दा तसेंना बानी कल्चर सिदा रिसर्च तौदना खोना याम खंबिरबनी अदुबु आइना कल्चर सि याम नुंसिजबगी मरम सि कयामु याम नुंसिजगे हाय मतमदा होय आई सि इसासे साइंस उजरगसु साइंस फॉर कल्चरल हेरिटेज हाय बस्तेदा आइगे रिसर्च की टॉपिक सि थमजबनी हायजरिबा मसिगी मरम मसि सु आई साइजु हायज खरे अदुना अखोय मणिपुर दा खुंदादना लेरिबा पांगल सिंग असे असि मतम सांगना लिसांग सिना अखोय मैतै इमा सिंग हायजबताय अदुना पोकपा चादा नावदा सिंग असे तोंगानबा वर्ल्ड अनि सुदबा हायतारे यूनिक ओइबा कल्चर लेबा अखोय तोंगानबा लेमजनिंगाय ओइबा हायतारे अदो मसे मरुइना अखोय नुपी सिंगना खैदेंदा कारगा इकोनॉमिक एक्टिविटीज दा सरुक यारिबसी याम लेमजनिंगाय ओइ पोट अमा ओइ हायजरिबा अखोय मैतै काउंटर पार्ट्स हायतारे मैतै की फैमिली दा तौबुगुमना मैतै नुपी सिंगने इचंग थौबुगुमना पांगा नुपी सिंग जिसु दुम इचंग थौइ हायजरिबा मखोइना दुम नुपी लांदा सरुक यारे अदगिदी अतै अतै दा इचंग द नोमाय दा खंगदे अदगी इवन होजकी इकोनॉमिक एक्टिविटीज दा मोइना पूरीबा दायित्व से नुपा सिंगने युम दा नुआइना लेइ मतमदा नुपी सिंगसिना मचा मसु थांगना होनबा अदगिदी लारिक तमनबा अदुना मी ओनर बे सेम मसी दिस इज आल्सो सम सॉर्ट ऑफ कल्चर नि हायजरिबा अकोने कल्चर हायरगा isai ngata jagoi ngata bu nate as a culture haide some sort of thing that has been done associated with the forefathers akogi paripuri matam du da toromba mayam du kari kari no moina day to day life da kari sinarami thang na ka minus harami yod na ka mai torami haibani singba punamak se wangang sangang dagi hauraga masi punam se culture ni haina akoina longnari bani dana aduna ngasagi hangbi gari bo wahang du da laksara kan staita matam du da leramba akoi ki pangal ipai pusingi phajagraba culture haitare ne moi ge wangang sangang dagi horaga moina suram ba chatlam ba moina mathak thongba singbu respect toramba adagi di moina mayam bo entertain tongna na bang sai su haibe oja amana takbe greba mari fatki kari karagi phajagraba low sing ubagi kumu bagi wa ba matamda kara aga nungdang sidaida khara entertain to ba haibe si mi bagi life ki changda ya da ba ma oi matam du da haijari ba ko ado question laga mai ju sumaina than bana te sida ngali ba sigum na than ai kitang angang oring ete su ujarak pada maming aseng badu de ajijur haibra kanum haigi ado ba matam du da koina
ꯌꯥꯝ ꯄꯤꯉꯩ ꯃꯇꯝꯁꯤꯗꯩꯗ ꯈꯪꯖꯕꯗ ꯃꯔꯤꯐꯠ ꯆꯥꯎꯕ ꯍꯥꯏꯔꯒ ꯈꯪꯅꯩ ꯆꯥꯎꯕ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯩꯇꯩ ꯃꯤꯡ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯁꯨ ꯃꯩꯇꯩ ꯃꯤꯡ ꯃꯤꯟꯁ ꯄꯥꯡꯒꯜꯒꯤ ꯃꯤꯡꯁꯨ ꯃꯉꯥꯏꯔꯦ ꯑꯩꯁꯨ ꯔꯥꯍꯦꯖꯨꯗꯤꯟ ꯁꯦꯈ 하이나 돈비버니 이마 이빠나 이슬라믹 네임니 하이나 또 가나수 하이데 하이라수 좀나 하이데 아도 아코이 이빨라마나 메티기 이빨라마나 아코이 파더가 얌 뜨나바 당나바데 레이버드나 아이시 안강 오리다 노이 얌 자오이 펠리 마이가지 삼무도 좀 또이 잣바 콜파 하이나 삼무원나 또데 삼무원나 좀 잣가래 삼무지나 좀 포퓰러 오이그래 하이저리버고 아도는 가사이 오잔 딱비 여바 아지주르도 아이디 강부 강대 오잖아 하래 강이 아코이 디마리 버 자오바 하래 강이 하이저리버 아자 하이버디 컬처 신테시스니나 민고부더기 하우나 아거기 마담두기 메테 이마싱 싱두나 짠나버두 어둠 이파싱두는 술로르가수 어둠 아거기 자다나다 거기다 좀 도비르미 하지리버고 시기 얌 파자바 아시데다 마리 버자보 해는 삭바이 마리 버자 마야이다 모이 아니 방나버기 모옹다 하이다레고 culture that is also some culture 마이크 반반데 게임나데 아 팍시다 팜마가 아마 바자나 간호가시 떠오르가 찡하다나 콜라나 모이기 감잡이 다나 수루 파자바 아마다 부투어가 셀프 컴포즈 하이다레 타우도 와톡도 윤범 오이바 파샤 파이바 마탐도 러ям 자바 미 아니 컬레다 미 케스 좀 속나바 파치기 마당이다 케스 속나 케스 술로 로이다 바 제이 소파 아니 케스 로이다 바다기 마기 파샤는 마얌 단자바 마얌세 로 노 제히미기 록저바 마얌세 타이투가 마두는 파샤온토가 타나 타발 타나세데 뱅크 오이베세 셈도가 세이브니고 아세 그노 투랍 하이 마밍도고 아세기 마데 타발 타나다 뱅크 오이레가 하이드나 인시덴스다 윰범 오이바 답다나 후직 तौरीबा सिगुम्बा जानी थवैना लिरिक्स का लेरगा दिनते मारी फसिल तोरमीजे आदगी खरा नुपी खितंग तौंगंबी अमा तौरगा अखोगे थोंजाव रोकी अमुबी नयुम पानगे खंद्रबोरे तौबो ngamiदा karubi haidana khara satirical oina haidare ko taragadi nungairoi adu urgasu adum saklara me mayam si wa nu odana halaman mayam si nupi sinduna khogi kanogi khogi kari haidare mangol gi marum daga tauraga phamadana adugi nungai badu hojiksi leitre adu masi akhoi scientific world sidai dasu world gi oiba change ama lakhrabne renaissance ama lakhrabne akhoi si karino अखोगी पांगल हाइरिबा फ्रुप असी करम मखलगी मुसलमान सिंगनो इस्लाम धर्म बुद्धि चचरे धर्म हाइबसिन तोंगान बमनी माना पामजबदु अदुगी अदुदैदा लाक्सबनी मागी फेटुना तोंगान बम लेजरे अदुरगसु अखोई सि कमाय हौरखी अखोई करमना चावरखी अखोगी इमा इपादुना कमदौरमी इपादुना करी तोरमी हाइबना सिंगबा अखोगी तोंगान ब कल्चर अखोगी पुनसिगा सागनोरे इबसे मसी हिंगनहनबा मतम मसी ओइरे हाइना खली अखोगी नहारोल सिंगना अखोगी कल्चर से केदोंदा थादोकपा यारोय सादना मदुगी फजब चटनबिदु मरमरता ऑर्गेनाइज तौरगा समाना ममी टीवी नगा सिनबिरगा खननैना वसदे दाइबुसु सरु यानबिबा आइगे सु कितंग ओपिनियन अमा फोंदोकजबसे मसी याम लाइबो फबनेना खनजे हाउजिक्सी यामना कन्फ्लिक्टिंग सिचुएशन अमा द लाइबसे अखोगी इस्लामाइज तौबा हाइना मयामना दम हाइना रे तौबगी इस्लाम सी लाखबो मतम असिदैदा अखोई कल्चर सेगा रिलीजन सेगा अनि की मरकता मुग्नबा अमा याम कना हुजिक से थोलि हाइजरिबको अदो मसी करमाइना सिनक्रोनाइज तौनी हाइबसिसु यामना सिनबा हाइबा यामना लेबाक मचा ताबा खंग हाइबा अदुगुम्बा सिटीजन आइखोगे लेबाक मचा हाइतारेने बांगल गे नहारोल सिंसिना रिलीजन असिना असिनी कल्चर असिना असिनी अनि यसि गेदब मतमदा अखोगी दा करी तोंजबा लेबा करी मांगजबा लेबा हाइसि कुपना येंबिरगा मसिगी चप मानना पैरेलली डेवलप तौबिरगदी मदुसु याम फजबा मचलमनी हाइना आइना खंजै मसि अखो होनदबा यादबनी इंडोनेशिया की मुस्लिम मखोई इस्लामनी अखोगी चप माने धर्म रोमदा हाइरगदी आरोपी बेदुइन सिंगसु चप माने अदो बेदुइन सिंगी तोंगान ब कल्चर अदुम लेजे आरोप सी हाइजरिबको इस्लाम के हरुपमनी ना खनरिबा मका हारिबसे प्रोफेट मोहम्मद सल्लल्लाहु अलैहि वसल्लम की पोपमनी इस्लाम की दी बोर्न बर्थ प्लेस ने हाइजरिबको असिदसु दो मोगी तोंगान ब कल्चर अदुम प्रिजर्व तोय हाइना खनजे ओजा अहमद आइना हाइबसी ओजानसु चुमी हाइना ताकपिरे अखोय डॉक्टर नसु हाइबिरबनी मासु रिसर्च स्टोरी ना अदमाय तोदना कनो मंगोलाइड फ्रुप सिंगी मरक्तसु अखोय इंडोनेशिया दा करिदा मोइसु तोंगान ब कल्चर अदुम प्रिजर्व तोय हाइजरिबा ममिंगना मोहम्मद अदु अदा कौजरबसु इवन ममिंग फावदसु अदुम तोंगाले हाइजरिबा अदुना मसिदा मसिगी एंगल सिदा येंबिरा कांसिदा हौजिक्सी
ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯃꯝꯅꯕ ꯁꯣꯁꯥꯏꯇꯤ ꯁꯤꯗꯩꯗ ꯀꯤꯌꯣꯇꯤꯛ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯈꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯀꯅꯥꯅ ꯍꯥꯏꯕꯁꯤꯅ ꯂꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯀꯔꯣꯝꯗ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯗꯩꯗ ꯆꯠꯐꯝ ꯈꯪꯗꯕ ꯀꯉꯥꯎꯅꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯈꯣꯡꯁꯤ ꯑꯗꯨꯁꯨ ꯃꯣꯏ ꯍꯥꯏꯕ ꯑꯃꯁꯨ ꯃꯋꯥ ꯂꯧꯗ꯭ꯔꯀꯥꯟꯗ ꯃꯥꯅ ꯊꯣꯛꯄ ꯇꯧꯅꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯔꯛꯇꯕ ꯃꯣꯔꯦꯜꯒꯤ ꯚꯦꯂꯨ ꯋꯥꯠꯂꯛꯄ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏ ꯄꯥꯡꯒꯜꯁꯤꯡꯁꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯅ ꯑꯍꯜꯂꯣꯟꯁꯦ ꯃꯁꯛ ꯈꯪꯉꯛꯇꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤ ꯌꯥꯝ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ ꯍꯥꯏꯅ ꯂꯧꯏ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯃꯃꯤ ꯇꯤꯚꯤꯅꯒ ꯄꯨꯊꯣꯛꯄꯤꯔꯛꯇꯅ ꯌꯥꯝ ꯇꯣꯏꯅ ꯈꯟꯅꯕꯤꯕꯁꯤ ꯑꯈꯪ-ꯑꯍꯩꯁꯤꯡ ꯈꯟꯅꯕꯤꯔꯒ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯐꯣꯔꯝꯒ ꯂꯩꯗꯅ ꯈꯣꯠꯇꯅ ꯈꯔ ꯌꯦꯡꯁꯤꯜꯂꯒꯗꯤ ꯌꯥꯝ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩ ꯁꯤꯐꯥꯎꯗꯪ ꯍꯥꯏꯖꯒꯤꯒꯦ ꯑꯇꯩꯁꯨ ꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯃꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯉꯁꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯤꯟꯖꯔꯤꯕꯁꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯆꯥ ꯃꯌꯥꯝꯁꯤꯒꯤ ꯃꯁꯥꯒꯤ ꯃꯁꯛ ꯃꯁꯥꯒꯤ ꯅꯥꯠ ꯃꯌꯥꯝꯁꯤ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯕ ꯃꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯑꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯒꯤ ꯇꯟꯖꯥ ꯑꯃꯈꯛ ꯃꯃꯤ ꯇꯤꯚꯤꯅ ꯂꯧꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕꯁꯦ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯂꯣꯏꯅꯅ ꯄꯥꯡꯒꯜꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯈꯟꯅꯅꯕꯒꯤ ꯂꯣꯏꯅꯅ ꯄꯥꯡꯒꯜꯒꯤ ꯂꯩꯖꯔꯝꯕ ꯅꯥꯠꯀꯤ ꯁꯛꯇꯝ ꯑꯇꯣꯞꯄ ꯐꯨꯔꯨꯞꯆꯥ ꯃꯌꯥꯝꯒꯤ ꯂꯩꯖꯔꯤꯕ ꯅꯥꯠꯀꯤ ꯁꯛꯇꯝ ꯃꯌꯥꯝꯁꯦ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯎꯠꯄꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯖꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯑꯣꯖꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯥꯏ ꯄꯥꯡꯒꯜꯅ ꯄꯥꯡꯒꯜꯒꯤ ꯏꯁꯩ ꯄꯥꯡꯒꯜꯒꯤ ꯖꯒꯣꯏ ꯃꯌꯥꯝꯁꯤꯗ ꯄꯥꯡꯒꯜꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨꯒ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄ ꯂꯥꯏꯔꯤꯛ ꯄꯥꯡꯒꯜꯒꯤ ꯈꯨꯅꯨꯡ ꯏꯁꯩ ꯅꯩꯅ ꯋꯥꯔꯦꯡ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯈꯨꯅꯨꯡ ꯏꯁꯩꯁꯤꯗ ꯄꯥꯡꯒꯜꯒꯤ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯆꯠꯁꯤꯡ ꯅꯣꯡꯃꯒꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯆꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯥꯎꯏ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯑꯃ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯉꯁꯥꯏꯒꯤ ꯏꯁꯩꯒꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯁꯩ ꯅꯣꯡꯃꯥꯏꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯇꯝꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯁꯛꯅꯔꯝꯃꯤ ꯁꯣꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯈꯔ ꯍꯟꯊꯈꯤꯕꯒꯤ ꯋꯥꯅꯤ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯒꯨꯝꯅ ꯁ꯭ꯇꯦꯖꯕꯨꯗꯤ ꯀꯥꯗꯦ ꯃꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯁꯥꯃꯨꯅ ꯍꯥꯏꯕꯒꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤ 5 ꯑꯃ 10 ꯑꯃ ꯄꯨꯜꯂꯒ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯛꯄ ꯈꯣꯠꯄ ꯑꯗꯨ ꯃꯇꯝꯗꯨꯗ ꯁꯛꯄ ꯏꯁꯩꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯎꯔꯗꯨ ꯐꯥꯔꯁꯤ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯩꯇꯩꯔꯣꯟꯁꯤꯗꯤ ꯅꯧꯅ ꯗꯤꯕꯦꯂꯞ ꯇꯧꯔꯛꯄꯅꯤꯅ ꯂꯣꯟꯁꯤꯗ ꯌꯥꯝ ꯀꯟꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤꯕꯅ ꯑꯗꯨꯅ ꯁꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯎꯔꯗꯨ ꯐꯥꯔꯁꯤꯁꯤ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯔꯛ ꯑꯝꯇ ꯊꯠꯆꯒꯦ ꯑꯣꯖꯥ ꯉꯁꯥꯏ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯂꯣꯟꯒꯤ ꯃꯆꯥꯛꯁꯤꯡꯁꯦ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏꯒꯤ ꯃꯆꯥꯛ ꯈꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯏꯃꯥꯂꯣꯟ ꯃꯩꯇꯩꯂꯣꯟꯁꯤꯗꯁꯨ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯕꯤꯔꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯐꯥꯔꯁꯤꯒꯨꯝꯕ ꯑꯗꯨ ꯎꯔꯗꯨꯒꯨꯝꯕꯒꯤ ꯀꯩꯁꯤꯅ ꯍꯦꯟꯕ꯭ꯔꯥ ꯃꯆꯥꯛꯁꯤꯅ ꯍꯦꯟꯕ꯭ꯔꯥ ꯕꯦꯡꯒꯣꯂꯤꯒꯤ ꯃꯆꯥꯛꯁꯤꯅ ꯍꯦꯟꯕ꯭ꯔꯥ ꯁꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤꯒꯤ ꯃꯆꯥꯛꯇꯤ ꯏꯂꯩ ꯂꯩꯇꯦ ꯃꯔꯝꯗꯤ ꯐꯥꯔꯁꯤ ꯎꯔꯗꯨꯅ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯈꯣꯜꯂꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯔꯕꯤꯛ ꯅꯠꯇ꯭ꯔꯒ ꯎꯔꯗꯨ ꯅꯠꯇ꯭ꯔꯒ ꯐꯥꯔꯁꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯩꯇꯩꯔꯣꯟ ꯂꯣꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯅꯔꯒ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯦꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯩꯇꯩ ꯃꯔꯨꯞ ꯃꯆꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯈꯪꯉꯝꯗꯕꯗꯤ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯃꯟ ꯑꯣꯏꯈ꯭ರೆ ꯔꯨꯃꯥꯜꯒ ꯍꯥꯏꯕꯁꯦ ꯔꯨꯃꯥꯜꯁꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯩꯇꯩ ꯐꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯑꯃ ꯃꯩꯇꯩꯔꯣꯟꯗ ꯑꯅꯧ ꯑꯅꯧꯕ ꯄꯨꯊꯣꯛꯅꯔꯦꯀꯣ ꯂꯦꯡꯌꯥꯟ ꯐꯤ ꯑꯣꯏ ꯂꯦꯡꯌꯥꯟ ꯐꯤ ꯂꯦꯡꯌꯥꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯩ ꯈꯤꯇꯪ ꯈꯦꯠꯅꯩ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯃꯇꯝꯗꯨꯗ ꯂꯣꯟꯁꯦ ꯑꯗꯒꯤ ꯑꯃꯅ ꯀꯦꯔꯥꯅꯤ ꯑꯃ ꯆꯄ꯭ꯔꯥꯁꯤ ꯑꯃ ꯆꯄ꯭ꯔꯥꯁꯤ ꯍꯥꯏꯕꯁꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯣꯔꯠ ꯂꯣꯝꯗ ꯑꯩꯅ ꯂꯥꯛꯆꯔꯒ ꯑꯩꯅ ꯀꯣꯔꯠꯇ ꯂꯩꯕꯗ ꯀꯣꯔꯠꯇ ꯁꯤꯖꯤꯟꯅꯕ ꯂꯦꯡꯒ꯭ꯋꯦꯖ ꯈꯔ ꯑꯩꯈꯣꯏꯒꯤ ꯎꯀꯤꯜ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯕꯛ ꯑꯃꯒꯤ ꯅꯦꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯊꯕꯛ ꯑꯃ ꯁꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯋꯥꯔ ꯑꯃ ꯂꯧꯔꯤꯑꯕ ꯃꯁꯤ ꯋꯀꯥꯂꯠꯅꯥꯃꯥ ꯍꯥꯏꯌꯦꯕ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯐꯥꯔꯁꯤꯔꯣꯝꯗꯒꯤ ꯂꯥꯛꯄꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯀꯣ ꯃꯩꯇꯩꯔꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯗ ꯂꯣꯟꯁꯤꯗ ꯑꯗꯨꯝ ꯋꯀꯥꯂꯠꯅꯥꯃꯥ ꯍꯥꯏꯒꯅꯦꯕ ꯃꯩꯇꯩ ꯎꯀꯤꯜ ꯑꯃꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒꯅꯦꯕ ꯋꯀꯥꯂꯠꯅꯥꯃꯥꯁꯤ ꯑꯩꯈꯣꯏ ꯐꯣꯝ ꯑꯃ ꯂꯩ ꯃꯗꯨꯗ XYZ ꯑꯗꯨꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯄꯋꯥꯔ ꯑꯃ ꯁꯤꯟꯅꯕꯒꯤ ꯆꯦꯗꯨꯅꯦꯕ ꯑꯗꯨꯗꯒꯤ ꯀꯣꯔꯠꯇ ꯄꯣꯁ ꯑꯃꯁꯨ ꯂꯩꯌꯦꯕ ꯁꯦꯔꯤꯁꯇꯦꯗꯥꯔ ꯍꯥꯏꯅ ꯍꯧꯖꯤꯛꯅ CEO ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯑꯦꯕ ꯃꯣꯏꯅ ꯑꯗꯒꯤ ꯅꯥꯖꯤꯔ ꯍꯥꯏꯅꯁꯨ ꯂꯩꯔꯝꯃꯦꯕ ꯁꯤꯒꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯔꯀꯤꯔꯣꯝꯗꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯏꯔꯥꯟꯗꯒꯤ
सुमाइना अखोई इपा इपुसे अयामबुदी बेंगोल दा मतमदुगी निंगथौदुदी अखोई मोगोल इंपेयर निना मखोइना संदोरप मयामदु माइ माइ जनरल खंगदे नत्रगा आर्मी खंगदे तौदना मफम मफम दा पोस्टिंग लापगी वानी मखोई फोर फादर्स इन लाइसिदी कनागुमना अफगानिस्तान दगी लाए कनाना इराक दगी लाए कनाना टर्की दगी स्पोल लाए मसी मागी मोगोल इंपेयर सिदा मोइना एम्प्लॉई ओइना तौरगा थबक इंखांग तौब लापनी मदुगी मनुंगदगी अखोई सानूंग बना हाइरुरगा मयामबगी मथक्ता लान औबगी मतंगसिदा असैगी मीजी वाइरु मतमदा कसारगी निंगथौ पठबिना हारिसिना असैगी सानूंगबगी अदुगा कनोगिदी खागेमबगीदी मोगी मचन कनो पीरिनिद्रा मसिना मागी आइगी स्ट्रेंग लैते आइगिदी मी यामद्रे अदुना आइगी थंगनबा तरफ हाइबा मफमसिदा आइगी खंगनबा मरुप लै मखोइदगी अखोई खरा आर्मी खरा लौबा यागनी हाना ngangnabadagi मोइसिंग चटके हाना लाखिबा कांगुसे तसेनमक अखोइना थेंगनबददी बंगाली लोन बम थेंगनदेबा मरमदी मखोइगे वाही वाता हौजे अखोइना लाइरिक अमानिदा दुम थेंगनबददी उर्दू फारसी असिना अयाम ओइना अदगी समटाइम्स टर्की वाही बो याव यावरेबा अदुना मतांग अमदा लाइरिक सि मेंशन बुदी तौबा याद्रे अखोइगी खतंग चनैना बुदी यावग्रे टर्को अफगान की चदानुदा हैना अखोइगी आइबा खैरुद्दीन सहाय बमना पुथोखिबनेबा आई मुक्तदी मदि लैत्रे अदो माना थिरुरिसिदी सोमदगी याम थाना चलगा कनो तौरबो आदि यामना थिद्रगसुगो लाखिबा मिसिंगदुना बंगाली लोलमगदी ngasi अखोई पांगनेने लैरिसिंगजिना बंगाली वाइसे थोइदना अमै आइगी सिंदगी नत्रगा आइगी कनोदगी लाकनेबा अदुबु ngasi फावदसु अखोई पांगनजिंगसिदा बंगाली वाइ अमदा इचंग चंगदेबा अखोइगी अरबिक नत्रगना उर्दू फारसी सिनंगमना वाही से सिजिनेबा लापदी ngसाइगी तरफ हाइबा मफमसिदी बेंगोल तरफ सिददी पुल्लबनी तरफ सिददी लैरे तरफ तगी थोरप ngangkani अदु तरफ हाइबा एरिया सि ईस्ट बेंगोल गी मनुंगदनी अदुगा मतमदुददी ईस्ट बेंगोल वेस्ट बेंगोल लैतेगो बेंगोल सि याम चाउना लेरम मफमनी मगे सिराजुद्दौला होय करी होयना पालंबा अदे मीर कासिम होयना निंगथौ होयदना मोयदे नवाब होयना पालंबा मफमदुदगी आयें इंडिया पाकिस्तान आइना खाइदोंगोदा ईस्ट पाकिस्तान वेस्ट पाकिस्तान चखिबै वाने अगन होयना चुम्मी ईस्ट पाकिस्तान वेस्ट पाकिस्तान दुनी ईस्ट तुना होजिकी बांग्लादेश ओइरे होजिना सुमाइना तौबनी अदु मफमदुदगी लाखिबा तरफसी कनोने अखोई सुमाइना लागा अखोई लैंग्वेज सि मतंग सिददी बेंगोली वाही सि क्या थेंगदे अखोई पांगन मनुंगदा होजे होजेसो ओके ओजा मखा सदबि ngसाइगी खुनुंग इसै अखोई इसैगी मचचिगा मनि पांगलगी नोंगगी हिंगिबा पुंसि मेहिंग अमजों पुवारिगा मरि लेबगी मतंग होय सुमे अखोई अहल मनसिंगदुना इसै नुमाइसि माना मपा मपुदगी हानदगी इसै दुम हैनजरकपा मोय कनो लेबा मरमना मफम सिदा लागसु मतम खरदी लोन असि फौनदबदगी मोयना इसै सि लेपुरगसु मैते लोन हैबसि भात तारगु मतमददी मखोइगी ओइबा टोपटोपा लैंग्वेज अम डेभलप तौरखेबा अदुना ngasi अखोइगी मैतेगी पौरोगा पांगनगी पांगनगिसु तोंगानबा पौरो लैजेबा से मधु आइना सेंटेंस मनी हाइबदी याइ लाइक लेरे फाक्तोरोगे अदुना सोंगाना लैजै प्रमाण पांथैसु तोंगाना पांगनगी लैजै पनबिरम ओजा मयामना नुंगाइना बिदमको मधुदी आइना गनोदा हांगददि सिम्भा तौबा पोनते ngसाइगी ओजा खोंजोम लानगी मतंगदा खुजै खेलागी मतंग कनोगा हौजे होय औजाना सिके फाइङै जुदैदा हौजिकी सि खोंजोम लालोइदि अथौबा खुलहिबम सागी खुलहिबम सागै लालहैबा खुलहि सादि खेलाना खोंजोम तोरै थेक्तुदा मताउ थांगै पाउनमसा ब्रजबासी अथौबगा थाजेतना नकोनरे पुकनिंगी वारोल फाउनरे हाइबसी लाइस्रम वीरेंद्र कुमार लेखिद्रबा डॉक्टर लाइस्रम वीरेंद्र कुमार की खुनुंग इसैगी पांगल की खुनुंग इसैगी नैना वारोल सिदैदा मागी रिसर्च की कनो सिदैदा इबिरमनिको मसी हाइरिबे इसैसी खोंजोम पर्वगी मोंग सिदैदा मयामना सकनरम हाइदारे सैथारिबा नंग सागी अखोगे खुलैबम सागैगी खेला कौबा अमा खेला कूद हाइबनिको अदो समना खेला हाइ अदो खेला सिना महाक्से पाउना ब्रजबासीगी चानब मरुप लोई अमा ओइ अदा ब्रजवासीना ब्रिटिश का लाल सोक्नबदुदैदा मागी मताउ सिगा मागा वासक मिनगिबा इतिहास त करिदा पुवारिदा नैनब कामुनदि कयादि सैथाबिदबा अदबु ओरल हिस्ट्री हाइबसिसु हिस्ट्री पुनमक्सिगी अखोगी करि हाइतारे लैत्रिगी ममांगदे अखोइना अखोगी अबोकना लिरंबा
ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟꯐꯥꯗꯔꯅ ꯃꯗꯔꯅ ꯂꯤꯔꯝꯕꯁꯤꯡꯗꯨꯒꯤ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯂꯤꯅꯔꯛꯄꯗꯨꯅ ꯀꯣꯟꯅ ꯍꯤꯁꯇ꯭ꯔꯤꯀꯦꯜ ꯄꯤꯔꯤꯌꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯏꯕ ꯄꯥꯕ ꯍꯩꯔꯛꯄ ꯃꯇꯝꯗꯨꯗ ꯑꯗꯨꯗꯩꯗ ꯑꯏꯕ ꯑꯣꯟꯊꯣꯛꯑꯒ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯑꯣꯔꯦꯜ ꯍꯤꯁꯇ꯭ꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯖꯔꯤꯕ ꯑꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯅꯔꯝꯕ ꯌꯥꯝ ꯐꯖꯕ ꯁꯤꯗꯩꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯂꯩꯕꯝꯒꯤ ꯈꯦꯂꯥꯁꯤꯒ ꯈꯦꯂꯥ ꯀꯨꯠꯁꯤꯒ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯁꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯏꯕꯥꯅꯤ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗꯩꯗ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯁꯤꯗꯩꯗ ꯁꯣꯏꯗꯅꯗꯤ ꯊꯋꯥꯏ ꯊꯥꯔꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯋꯥꯏ ꯀꯠꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯥꯖꯦꯠꯅꯅ ꯀꯣꯟꯅꯔꯒ ꯃꯕꯥꯅꯤ ꯀꯞꯃꯤꯟꯅꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯥꯎꯅꯔꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯑꯃꯨꯛꯇꯪ ꯄꯥꯖꯔꯛꯀꯦ ꯈꯣꯡꯖꯣꯝ ꯂꯥꯂꯣꯏꯗꯤ ꯑꯊꯧꯕ ꯈꯨꯠꯂꯩꯕꯝ ꯁꯥꯒꯩ ꯂꯥꯜꯍꯩꯕ ꯈꯨꯠꯂꯩ ꯆꯥꯗꯤ ꯈꯦꯂꯥꯅ ꯈꯣꯡꯖꯣꯝ ꯇꯣꯔꯩ ꯊꯦꯛꯇꯨꯗ ꯍꯥꯏꯁꯦ ꯇꯨꯔꯦꯜꯗꯨꯒꯤ ꯃꯄꯥꯟ ꯑꯣꯏꯕꯅꯤꯀꯣ ꯃꯇꯥꯎ ꯊꯥꯡꯍꯩ ꯄꯥꯎꯅꯝꯆꯥ ꯕ꯭ꯔꯖꯕꯥꯁꯦ ꯑꯊꯧꯕꯒ ꯊꯥꯖꯦꯠꯅꯅ ꯀꯣꯟꯅꯔꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯐꯥꯎꯅꯔꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯤ ꯃꯥꯏꯊꯤꯔꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯟꯕꯗꯤ ꯌꯥꯗꯦ ꯁꯤꯒꯤ ꯂꯥꯟꯐꯝꯁꯤꯗꯩꯗ ꯍꯤꯡꯅ ꯍꯤꯡꯅ ꯊꯋꯥꯏ ꯊꯥꯕꯁꯦ ꯑꯩꯈꯣꯏ ꯆꯪꯅ ꯁꯔꯒ ꯀꯥꯕꯒꯨꯝꯕꯅꯤ ꯍꯥꯏꯅ ꯇꯧꯕꯁꯤꯗꯩꯗ ꯃꯉꯛ ꯀꯜꯂ ꯃꯂꯦꯁꯇꯣ ꯌꯦꯛꯅ ꯃꯆꯤꯟ ꯊꯦꯛꯅꯒꯦ ꯅꯣꯡꯁꯥ ꯂꯥꯂꯥꯎ ꯂꯥꯎꯔꯛꯂꯦ ꯀꯩꯔꯦꯜ ꯁꯥꯖꯣꯡ ꯇꯝꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯣꯏꯁꯤ ꯃꯇꯝꯗ ꯁꯔꯤꯠ ꯁꯔꯥꯠ ꯑꯩꯈꯣꯏꯒꯤ ꯀꯥꯔꯥꯇꯦꯒ ꯍꯥꯏꯔꯤꯕ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯤ ꯃꯇꯝꯗꯨꯗ ꯃꯩꯇꯩꯁꯤꯡꯁꯤ ꯌꯥꯝ ꯍꯩꯀꯣ ꯍꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯤ ꯆꯥꯏꯅꯥꯗꯒꯤ ꯀꯔꯤꯗꯒꯤ ꯑꯁꯣꯂꯣꯝꯒꯤ ꯃꯣꯡꯒꯣꯂꯣꯏꯗꯀꯤ ꯐꯨꯔꯨꯞ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯒ ꯏꯟꯗꯤꯌꯥꯒꯤ ꯃꯦꯟꯂꯦꯟꯗ ꯂꯩꯕ ꯃꯌꯥꯡꯁꯤꯡꯒ ꯆꯥꯡꯗꯝꯕ ꯃꯇꯝꯗ ꯀꯩꯗꯧꯉꯩꯗꯁꯨ ꯂꯝꯕꯥ ꯄꯥꯕꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯖꯔꯤꯕ ꯆꯣꯡꯕ ꯐꯟꯕ ꯈꯣꯠꯄ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯅꯤꯟꯖꯥꯒꯤ ꯇꯥꯏꯞꯇ ꯁꯤꯒꯨꯝꯕꯁꯤ ꯃꯇꯝꯗꯨꯗ ꯊꯥꯡꯒꯤ ꯀꯔꯤ ꯀꯔꯥꯒꯤ ꯇꯧꯕꯁꯤꯗꯩꯗ ꯑꯁꯤꯗ ꯀꯩꯔꯦꯜ ꯁꯥꯖꯣꯡ ꯇꯝꯕ ꯍꯥꯏꯕꯁꯤ ꯌꯦꯛꯅꯕꯅ ꯍꯦꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯁꯨ ꯊꯠ ꯂꯩꯔꯒ ꯆꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁꯔꯤꯠ ꯁꯔꯥꯠꯀꯤ ꯃꯇꯝꯗꯨꯗ ꯃꯣꯏꯁꯨ ꯌꯥꯝꯅ ꯁ꯭ꯀꯤꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯄꯥꯡꯒꯜꯁꯤꯡꯁꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯅꯤꯡꯊꯧꯗꯨꯅ ꯈꯥꯒꯦꯝꯕꯅ ꯃꯈꯣꯏꯁꯦ ꯍꯜꯍꯟꯗ꯭ꯔꯤꯁꯦ ꯁꯥꯅꯣꯡꯕꯒꯤ ꯂꯥꯟ ꯄꯥꯡꯕꯗꯤ ꯂꯥꯛꯄꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯗꯨ ꯂꯥꯟ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯍꯧꯖꯤꯛꯀꯤ ꯍꯤꯗꯨ ꯀꯥꯏꯈꯔꯦ ꯑꯗꯨ ꯍꯤꯗꯨ ꯅꯤꯡꯉꯥꯏ ꯇꯧꯅꯔꯦ ꯑꯩꯒꯤ ꯍꯤ ꯀꯥꯏ ꯑꯗꯨꯃꯛ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯦ ꯃꯌꯥꯝꯕꯅ ꯍꯥꯏꯔꯦ ꯁꯤ ꯂꯧꯔꯣ ꯑꯍꯟꯕ ꯑꯃ ꯁꯥꯕꯤꯔꯒ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯒꯤꯗꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗꯒꯤ ꯅꯤꯡꯉꯥꯏꯁꯤ ꯊꯑꯣꯏꯅ ꯇꯧꯔꯤꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯁꯥꯅꯣꯡꯕꯁꯤꯅ ꯑꯗꯒꯤ ꯆꯠꯂꯒ ꯍꯧꯖꯤꯛꯀꯤ ꯁꯤꯜꯍꯦꯠꯇꯒꯤ ꯕꯦꯡꯒꯣꯜ ꯇꯔꯥꯞꯇꯒꯤ ꯂꯥꯟꯃꯤꯁꯤ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯌꯨ ꯑꯩ ꯏꯌꯥꯝꯕꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧꯒꯦ ꯍꯥꯏꯗ ꯄꯨꯔꯛꯏꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯄꯨꯔꯛꯑꯒ ꯂꯥꯟꯁꯤ ꯁꯣꯡꯅꯔꯤ ꯂꯥꯟꯁꯤ ꯉꯝꯃꯀꯥꯟꯗ ꯃꯥꯏꯊꯤ ꯄꯤꯔꯀꯥꯟꯁꯤꯗ ꯃꯈꯣꯏ ꯖꯦꯜꯗ ꯊꯝꯃꯒ ꯍꯥꯠꯇꯣꯛꯑꯒ ꯈꯣꯠꯇꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯃꯌꯨꯝ ꯍꯜꯍꯟꯈꯤꯕ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕ ꯅꯤꯡꯊꯧꯁꯤꯅ ꯃꯨꯟꯅ ꯈꯪꯉꯦꯕ ꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯔꯤꯁꯣꯔꯁ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯜꯒꯤ ꯀꯔꯤ ꯀꯔꯥꯒꯤ ꯃꯣꯏ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯌా ꯑꯃ ꯃꯣꯏꯗꯒꯤ ꯇꯝꯍꯧꯕ ꯌꯥꯔꯦ ꯂꯥꯜꯒꯤ ꯂꯥꯂꯣꯡ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯊꯥꯡ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯃꯗꯨ ꯑꯩꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯀꯩꯅꯣꯝꯈꯛꯅꯤ ꯄ꯭ꯔꯤꯖꯨꯝ ꯅꯠꯇ꯭ꯔꯒꯗꯤ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯑꯩ ꯁꯤꯗꯩ ꯂꯩꯒꯦ ꯍꯥꯏꯁꯤꯕꯨ ꯑꯗꯨꯁꯨ ꯀꯩꯅꯣ ꯄꯤꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯡꯉꯣꯜꯁꯤ ꯄꯤꯗꯣꯔꯤꯅꯤꯀோ ꯌꯨꯝ ꯄꯥꯜꯍꯟꯗꯣꯔꯤꯕꯅꯤ ꯍꯜꯍꯜꯂꯣꯏꯗꯣꯔꯤꯅꯦꯕ ꯂꯧ ꯄꯤꯔꯤꯕꯅꯤ ꯂꯩꯐꯝ ꯄꯤꯔꯤꯕꯅꯤ ꯄꯦꯔꯤꯐꯦꯔꯦꯜ ꯑꯦꯔꯤयाꯁꯤꯡꯗ ꯀꯗꯥꯏꯗ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯡꯒꯜꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ 우주기 그리 그라기 거기 나마지 그리 다가 레이브니 이싱시 얌 다가 레이브니 이싱 만학다 럭저게 아코이디 에그리컬처 럭 링바 코빠 얌 하이리 뱅골다 advance 오이그라버니 모이기디 마탐다 아코이디 징론 마판의 question 버니나 아두군버기 테크놀로지 이슈 가야 레름들이 하이저리버고 아두나 마탐 아두나 마람 오르가 마판다기 파자바 오제기 럭 싱우버기 테크놀로지 이슈 럭닝바 아두나 아코이 럭 kara phaba mafam khalla khalla koi khundal lege harga lilong gumba dagi sangai umpham gumba sumcha karaga koi ge kari haitare de ga mayang phalom da sumcha haita karaga santhen usi wa ga sum taru bai wani haijari bako ningthona pampa moina pampa du lojagi bai wani natraga di moina adu gumba hairam draga di imphal swaida akho swai lejage ana da hairam su ya haijari bako da hatai kangbu si budi khangdre ko asina amarom chakhare sumai lak pasina ngasagi poirei thanglol atangba khongpham humpu ma panda पायरक लेदो खेलाना खुलैबमगी खेलादो थांगी जगोई साखरे हक्थेंगनब मलेस कया येंदेम थाराक सोइखरेदो अंगकपगी मतौनी कथोकपगी लानफमनी खोंगजोम तुरेल तुथैरोलना लिहौरिदो वारिदी हाइबसी खुनुंग इसेदुगी आइना लथोकजरपा कॉन्टेक्स्ट नेको मसी इसेसे यामना पामनना मयामसिना तानरमिबनी मैतैदगी खंगदे आदगी दी चिंगमीदगी खंगदे पांगलदगी खंगदे अदुगी इसेनी अदागी इसेनी हाइबल लेब नते आदे खेला हाइबसिसु फ्रीडम फाइटर सिंग हाइजबदाइको आजि एंग्लो मणिपुर लान सिदैदा अचौबा थौना फबा अमनी हाइना सैथारगा खोंगजोम परबोने सैबनी मयामदुम तारिबनी हाजरिबको आना सिगी ꯀꯩꯅꯣꯁꯤꯗ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏ ꯍꯪꯕꯤꯈ꯭ꯔꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯖꯥꯅ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯐꯥꯛꯄꯗꯨꯗ ꯑꯩ ꯇꯥꯏꯃꯤꯡ ꯑꯃ ꯂꯧꯖꯕꯅꯤ ꯋꯥꯔꯧꯕꯤꯔꯣ ꯍꯥꯏꯅ ꯈꯟꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯤꯌꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯡꯅ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯁꯦ ꯂꯥꯏꯔꯤꯛꯁꯤꯗꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯃꯅꯤ ꯑꯩꯅ ꯅꯣꯂꯦꯖꯇ ꯂꯩꯕ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯎꯠꯇ ꯀꯦꯔꯒ ꯋꯥꯏꯗ ꯅꯥꯟꯊꯨꯕ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯦꯀꯥꯒꯥꯔꯤ ꯁꯟꯒꯥꯔꯤ ꯂꯤꯛꯂꯝꯗ ꯑꯦꯀꯥꯒꯥꯔꯤ ꯊꯧꯕ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ
ꯐꯖ ꯐꯖꯕ ꯌꯥꯝꯅ ꯂꯩꯕꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣꯗ ꯆꯤꯝꯐꯥ ꯑꯣꯏꯅ ꯇꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯆꯠꯅꯕꯤ ꯋꯥꯍꯩ ꯀꯥꯁꯨ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯋꯥꯍꯩ ꯑꯃꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯥꯟꯗ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯁꯤꯒꯨꯝꯕꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯏꯁꯩ ꯅꯣꯡꯃꯥꯏꯁꯤ ꯃꯈꯣꯏꯒꯤ ꯄꯣꯊꯥꯕꯒꯤ ꯄꯣꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯁꯤꯡꯅ ꯁꯛꯅꯔꯤꯕ ꯈꯨꯅꯨꯡ ꯏꯁꯩ ꯈꯨꯂꯪ ꯏꯁꯩꯁꯤ ꯐꯖꯅ ꯁꯛꯏ ꯄꯥꯡꯒꯟ ꯃꯔꯛꯇ ꯍꯧꯖꯤꯛꯁꯨ ꯄꯥꯡꯒꯟ ꯈꯨꯂꯪ ꯏꯁꯩ ꯁꯛꯄ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯕꯗꯨꯜ ꯁꯂꯥꯝ ꯀꯥꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯗ ꯀꯌꯥꯔꯛ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯁꯛꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯄꯣꯠꯄꯨꯗꯤ ꯃꯥꯡꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯕꯨ ꯂꯩꯗꯤ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯂꯗꯤ ꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯉꯥꯛꯇ ꯂꯩ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯏꯁꯩꯒꯤ ꯃꯇꯥꯡ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯈꯨꯅꯨꯡ ꯏꯁꯩ ꯈꯨꯂꯪ ꯏꯁꯩ ꯁꯤ ꯂꯩꯅ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯈꯤꯕ ꯒꯖꯜ ꯀꯋꯥꯂꯤ ꯅꯥꯠ ꯃꯔꯤꯐꯠ ꯍꯥꯏꯕ ꯈꯔ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯅ ꯒꯖꯜꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯃꯁꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯎꯔꯗꯨ ꯐꯥꯔꯁꯤꯔꯣꯝꯗ ꯑꯌꯥꯝꯕ ꯁꯛꯏ ꯃꯩꯇꯩꯔꯣꯟꯗꯗꯤ ꯀꯌꯥ ꯀꯟꯅ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯤꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯒꯖꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯝ ꯑꯂꯤꯅ ꯀꯔꯤꯅ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯎꯔꯤꯁꯤꯡꯁꯦ ꯒꯖꯜ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯀꯋꯥꯂꯤ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩꯔꯣꯟꯗ ꯑꯩꯈꯣꯏꯅ ꯂꯤरिꯁꯤꯁ ꯀꯅꯥꯅ ꯏꯔꯒ ꯁꯛꯄꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗꯗꯤ ꯀꯋꯥꯂꯤꯁꯤꯁꯨ ꯃꯄꯥꯟꯗꯒꯤ ꯂꯥꯛꯑꯒ ꯁꯛꯄꯅꯤ ꯃꯁꯤꯗ ꯀꯋꯥꯂꯤꯒ ꯒꯖꯜꯒ ꯈꯦꯠꯅꯔꯤꯕꯅ ꯀꯋꯥꯂꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯒ꯭ꯔꯨꯞ ꯑꯃꯃꯝ ꯇꯧꯔꯒ ꯈꯨꯕꯥꯛꯁꯤ ꯊꯣꯛ ꯌꯩꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯞ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯤ ꯗꯞꯁꯤ ꯀꯅꯥꯒꯨꯝꯕꯅ ꯍꯤꯟꯗꯤ ꯐꯤꯂꯝ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯒꯝꯗ ꯀꯩꯅꯣꯅ ꯌꯩꯔꯤꯁꯦ ꯅꯥꯀꯜ ꯑꯃ ꯍꯣꯔꯒ ꯅꯥꯀꯜ ꯑꯃ ꯄꯥꯝ ꯇꯧꯔꯒ ꯌꯩꯕꯁꯦ ꯑꯗꯨ ꯁꯤꯒꯨꯝꯕꯁꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯨꯗꯤ ꯂꯩꯔꯝꯃꯦꯕ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯂꯩꯇ꯭ꯔꯒꯁꯨ ꯄꯨꯈꯝꯒꯨꯝꯕꯅ ꯇꯧꯔꯒ ꯌꯩꯔꯝꯃꯦꯕ ꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯩ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯋꯥꯂꯤꯁꯤꯁꯨ ꯂꯩ ꯑꯗꯒꯤ ꯅꯥꯠ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯀꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯔꯒ ꯃꯗꯨꯒꯤ ꯁꯩꯊꯥꯕꯒꯤ ꯑꯣꯏꯅ ꯇꯧꯔꯒ ꯁꯛꯄ ꯏꯁꯩ ꯑꯣꯏꯅ ꯇꯧꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯂꯣꯖꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯀꯥꯡꯕꯨꯅꯗꯤ ꯅꯥꯠꯁꯤꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯋꯥꯂꯤꯒꯨꯝꯕ ꯒꯖꯜꯒꯨꯝꯕ ꯈꯨꯂꯪ ꯏꯁꯩꯒꯨꯝꯕꯁꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯈꯣꯏꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯂꯔꯖꯤꯛ ꯊꯣꯛꯄꯒꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯔꯤꯐꯠꯁꯨ ꯁꯤꯅꯤ ꯃꯔꯝꯗꯤ ꯁꯨꯐꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯁꯛꯏꯕ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯤ ꯑꯁꯤ ꯃꯔꯤꯐꯠꯀ ꯌꯥꯝ ꯅꯛꯅꯩ ꯑꯗꯨ ꯃꯔꯤꯐꯠꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯑꯦ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯗ 20th century ꯁ꯭ꯋꯥꯏꯗꯒꯤ ꯆꯪꯉꯛꯑꯦ ꯍꯥꯏ ꯑꯗꯨ ꯃꯔꯤꯐꯠꯁꯤ ꯀꯁꯥꯔꯗ ꯂꯩꯕ ꯄꯥꯡꯒꯟꯁꯤꯡꯅ ꯍꯥꯟꯅ ꯁꯛꯑꯦ ꯃꯁꯤꯗꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯣꯟꯗꯥ ꯄꯨꯗꯥꯁꯨ ꯉꯁꯥꯏꯒꯤ ꯁꯨꯐꯤꯅ ꯇꯧꯕꯗꯨꯃꯥꯏꯅ ꯂꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯔꯤꯐꯠ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯨꯐꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯊꯤꯔꯨꯕ ꯃꯇꯝꯗꯁꯨ ꯃꯔꯤꯐꯠ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯁꯃꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯒ ꯃꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯤꯐꯠꯁꯤ ꯍꯧꯖꯤꯛ ꯀꯁꯥꯔꯗꯁꯨ ꯌꯥꯝ ꯀꯟꯅ ꯁꯛꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯔꯤꯐꯠ ꯍꯥꯏ ꯑꯗꯨꯝ ꯍꯥꯏ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯇꯥꯡꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯆꯦ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯐꯠ ꯍꯥꯏꯔꯣꯏꯗꯕꯅꯤ ꯁꯃꯥꯗ ꯑꯣꯟꯊꯣꯛꯄꯤꯌꯨꯒ ꯍꯥꯏꯕ ꯆꯦꯁꯨ ꯀꯌꯥꯃꯗꯤ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯇꯧꯈꯤꯕ ꯋꯥꯔꯤ ꯂꯩ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯃꯔꯛꯇ ꯏꯁꯩꯗꯤ ꯅꯠꯇꯕ ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯅ ꯑꯃꯁꯨ ꯆꯠꯅꯔꯝꯃꯦꯕ ꯋꯥꯔꯤ ꯂꯤꯕꯁꯤ ꯄꯥꯡꯒꯟ ꯃꯔꯛꯇꯁꯨ ꯋꯥꯔꯤ ꯂꯤꯕ ꯂꯩ ꯋꯥꯔꯤ ꯂꯤꯕꯁꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯃꯥꯏꯅ ꯁ꯭ꯇꯦꯖꯗ ꯊꯣꯛꯄ ꯑꯃꯠꯇ ꯅꯠꯇꯕ ꯈꯨꯜꯂꯛꯇ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯑꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯀꯔꯤꯗ ꯃꯤ 5 ꯑꯃ 6 ꯑꯃ ꯂꯩꯔꯒ ꯃꯗꯨꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯊꯕꯛꯁꯤ ꯇꯧꯕ ꯋꯥꯔꯤꯁꯤ ꯀꯔꯤ ꯋꯥꯔꯤ ꯂꯤꯕꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯠꯀꯤ ꯃꯁꯨ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯁꯟ ꯍꯨꯁꯦꯟ ꯍꯥꯏꯅ ꯂꯩꯕꯁꯦ ꯑꯗꯣ ꯍꯨꯁꯦꯟꯁꯤꯒ ꯑꯦꯖꯤꯠꯀ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯃꯇꯥꯡ ꯀꯔꯕꯂꯥꯗ ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯕꯒꯤ ꯃꯇꯥꯡ ꯁꯨꯒꯨꯝꯕ ꯀꯥꯁꯤ ꯄꯜꯂꯒ ꯋꯥꯔꯤ ꯑꯣꯏꯅ ꯃꯁꯤ ꯖꯪꯒꯦ ꯅꯃꯥ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯖꯪꯒꯦ ꯅꯃꯥ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯑꯗꯨꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯒꯤ ꯁꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯁꯁꯤ ꯄꯨꯟꯅꯨ ꯀꯥꯏꯅꯁꯨ ꯂꯩꯔꯤ ꯁꯁꯤ ꯄꯨꯟꯅꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯐꯤꯂꯝꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤ ꯍꯤꯟꯗꯤꯗ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯂꯩꯂꯥ ꯃꯖꯅꯨꯒꯤ ꯃꯇꯥꯡ ꯁꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯄꯨꯁꯜꯂꯒ ꯋꯥꯔꯤ ꯂꯤꯕꯒꯤꯁꯨ ꯂꯩ ꯃꯅꯤꯄꯨꯔꯗꯁꯨ ꯋꯥꯔꯤ ꯂꯤꯕꯁꯤ ꯑꯗꯨꯝ ꯂꯩ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎꯗꯒꯤ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯥꯔꯇꯤꯀꯜ ꯑꯃꯁꯨ ꯑꯗꯨꯝ ꯏꯖꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯕꯁꯤꯁꯨ ꯑꯗꯨꯝ ꯆꯠꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯥꯡꯗ ꯑꯥꯔꯇꯤꯀꯜ ꯑꯃ ꯏꯔꯛꯑꯣ ꯍꯥꯏꯕꯗ ꯑꯩꯅ ꯁꯤꯗ ꯑꯩ ꯁꯕꯖꯦꯛ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯗꯗꯅ ꯑꯩꯅ ꯏꯔꯒ ꯃꯁꯤ ꯄꯥꯊꯣꯛꯈꯤꯕ ꯑꯃꯁꯨ ꯂꯩ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯊꯤꯖꯤꯟꯖꯔꯒ ꯑꯩꯅ ꯑꯗꯨꯅ ꯃꯔꯤꯐꯠ ꯍꯥꯏꯕ ꯅꯥꯠ ꯍꯥꯏꯕ ꯑꯁꯤꯗꯤ ꯔꯤꯂꯤꯖꯁꯀ ꯈꯔ ꯅꯛꯅꯕ ꯑꯗꯨꯒ 20th century ꯑꯉꯟꯕꯗ ꯆꯪꯉꯛꯄ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯀꯋꯥꯂꯤ ꯍꯥꯏꯕꯁꯤꯗꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯁ꯭ꯋꯥꯏꯗ ꯆꯪꯉꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯀꯋꯥꯂꯤꯁꯦ ꯑꯗꯣ ꯒꯖꯜ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯒꯖꯜꯗ ꯇꯧꯔꯤꯕꯁꯤꯗꯤ ꯑꯋꯥꯏ ꯑꯈꯨꯝꯁꯨ ꯈꯔ ꯂꯩ ꯃꯤꯁꯤꯡꯁꯤ ꯒ꯭ꯔꯨꯞ ꯇꯧꯔꯒ ꯑꯅꯤ ꯐꯝꯃꯤꯟꯅꯔꯒ ꯑꯩꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯑꯃꯅ ꯇꯥꯛꯂꯝ ꯈꯨꯝꯖꯤꯜꯂꯛꯄ ꯑꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯁꯤ
sakamba misi yari poktagi ꯑꯩꯈꯣꯏꯒꯤ ꯑꯕꯗꯨꯜ ꯁꯃꯗ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯃꯣꯏꯁꯤ ꯁꯛꯈꯤꯕ ꯑꯩꯈꯣꯏꯅ ꯇꯥꯍꯧꯏ ꯑꯁꯨꯃꯥꯏꯅ ꯑꯗꯒꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯈꯨꯂꯛ ꯂꯩꯛꯇ ꯂꯨꯍꯣꯡꯕꯗ ꯃꯣꯏꯒꯤ ꯅꯨꯄꯥꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ ꯃꯇꯝꯗ ꯃꯣꯏꯅ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯩ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯈꯨꯂꯛ ꯂꯩꯛꯇ ꯆꯠꯅꯕ ꯍꯥꯏꯕ ꯇꯥꯏ ꯃꯁꯤ ꯇꯁꯦꯡꯅꯃꯛꯇꯤ ꯁ꯭ꯇꯦꯖꯗ ꯄꯨꯊꯣꯛꯄꯗꯗꯤ ꯐꯗꯤ ꯐꯖꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯁꯦ ꯌꯥꯝꯅ ꯅꯨꯄꯤ ꯆꯦꯟꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯃꯟ ꯑꯣꯏꯅ ꯄꯥꯡꯒꯟꯗꯁꯨ ꯆꯠꯂꯦ ꯑꯗꯨꯕꯨ ꯀꯁꯥꯔꯒꯨꯝꯕ ꯇ꯭ꯔꯤꯄꯨꯔꯥꯒꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯄꯥꯡꯒꯟꯁꯤꯡꯗꯤ ꯅꯨꯄꯤ ꯆꯦꯟꯕ ꯈꯣꯠꯄꯁꯤ ꯄꯥꯔꯁꯦꯟꯇꯦꯖꯇꯤ ꯌꯥꯝꯅ ꯂꯣ ꯑꯣꯏ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯗꯨ ꯑꯦꯛꯁꯦꯞꯁꯟ ꯑꯣꯏꯅ ꯊꯣꯛꯄ ꯃꯇꯝꯗ ꯃꯗꯨ ꯏꯁꯩ ꯃꯌꯦꯛꯇ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒ ꯃꯗꯨ ꯏꯁꯩ ꯁꯛꯄꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯆꯠꯅꯔꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯣꯛꯈ꯭ꯔꯦ ꯁꯥꯔꯅ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯁꯤꯁꯦ ꯇꯧꯔꯝꯃꯤ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯤ ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯅꯖꯔꯨꯕꯗ ꯀꯁꯥꯔꯗ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯗ ꯌꯥꯝ ꯀꯟꯅ ꯁꯛꯏꯁꯤ नाचे नाते रसूल है कोई ना मसी याम चली अदो कवाली गजल सु हंधग्रे अदुगा मारिफत थवैना कसारदि फंक्शन ओइना तौरगा आई थेंगनग्रे मरमदि फंक्शन दु कनाना सिनमनो हायरगदि इसै सपदि पांगन सई अदुगा अरेंजमेंट दउदि मैतैना तौवे कसारगिसे अखोइगी एंदि होदाम बकायना कसारदा होजिक याम कन्ना कल्चर पामजबस मखोइना अरेंजमेंट तौरगा सपसि ऐना जीद चप थेंगरुदना ऐसु यावरुएब अदुदा अखोइगी आसाम यूनिवर्सिटी की ओजा नोनी कुमार यावरमी अदगी प्रोफेसर सईद चौधरी यावरमी अदे ऐ चंगुदुदा मखोइनासु ऐबुजु यावबियो हैना अदुमाइना यावब खोटपसे मारिफटकी सि फजना अदुगा मयेकसु कसारगी मारिफटकी मयेकसनि हेना चुम्बा अदुगा मै फजबा हाइताय अदुमाइना तौवे अदुमाइना सुमाइना मथंग मथंग लाकपनी कोई सही नोंमाइगी से अदु मारिफट कुंबा नाट कुंबदी सीब लेते कवाडी सु दुम खरगा थोई गजल असिम खर वाले अदु माइना अदुदगी मरी चपी खंगदे थाबली से खंगदे सिदी ममिंग तमंग आइसल असम ओजा याम नुवाइजे ओजाना थंबिरिबो वफम मयामजिदा इखोइना हाइदि हौजिक हौरइबा अनौबो मिरोजिना उबो फंगद्रबा अखोइगी मचत मयाम अम अखोइना ngasi ओजाना थंबिरि याम नुवाइजे हेजबताइ अदुगा सिदा ngasi म ओजाना हाइरिबा सिमा अखोइना हौजिक उजबा मतमददि मारिफत ngसाइगी मणिपुरी नाट का हाइरिबा सी नतना अखोइ थोइदोकना उबो फंगद्रे अदु खुनु इसेदो ओजा अब्दुल सलामना का सकपा मसी मंगाइ अखोइना उबो फंगजरिजे अदु मसी हिंगदहनबो होनबा चौबो थुदांग अमा नहारो सिंगदा लेयेना अखोइ सर राइजुदिन सेना तापीरमबदु याम अचुबो वफम अमनि अदु कइदा ओजादा लाक्सगे ओजाना ngसाइगी थंबिगिबसिगी मखा चथरा पोइना मतम अमदा पांगल सिंगी रिचुअल हाइजबताइ सीबदा पोकपदा अमदु लुहुंग खुंदुंगबसे मसिगी मसचे कमाइन तौरमी हाबदो खितम ओजान थंबि अखोई पांगल सिंगसे मखोई मेरिज से हान हौजरना को मेरिज के मतंग सिदी हुजे ओजानासु ममांग द पनबिख्रे अखोई मेरिज त अनि थोंग लेइबा मेरिज अनि थोंग लेजे चेनबसे पांगन गिदी चटनदी अदुबो मोइना मैतैगी सोसाइटी द पुल्लरबनिना मैतैगी दि चेनबा बजे इनलॉकमेंट से चटनबनिना असाई मोइजो दुम फॉलो तौरे अदुगा अतोपा मैरिज मखल अमना एंगेजमेंट से पांगन गी अखोइगी रिचुअल्स म्याम चटनरिसे अखोइगी इनलॉकमेंट ददी हेक चेन गिटार दी निका सोलगा नुपामन निका सोलगा लोइगरेबा अदुगा एंगेजमेंट ददी सिदा प्रोसेस अहुम मरी लेइबा अहुम मरी से हानबदा जे मैतैगा दुम मानबदि दुम मानरे अदुगा मोइगे तोंगानबा अखोइगे ममिंग तोंगान लेजैबा हाइनबा हाइरे अखोइ मैतैगे हाइनबा चले हाइनबा से अखोइगे पांगनगिदा युमजंग पोत पुबा हाइ युमजंग पोत पुबसे हाना अखोइगे नुपा मेमसिना नुपी मेमदा पाव हनदोइनेबा अदुगा अदुइ मथंग लेसिना मो पौथांग थाबा अखोइगी सागै क्वा येन भाइसे नुपी मयुमसिनासु मु यारे हारगा अयाबसे पीदोइनेबा अयाबा पीर मतुंग अहुमसुबे लैथुइसे वारोइ पोत पुबा अखोइगी पांगनगी लैंग्वेज दा हारगाना क्वा खाइबा हाइदोइसे क्वा खाइबसिना अखोइगी एग्रीमेंट अनिमक्से नुपा मयुमसु नुपी मयुमसे अनिमक्से लुहोंगबजे यानारे हारगा क्वाचे खाइदोइनेबा मथंगदा हाइजिंग पोत पुबा हाइसे लुहोंग मांग तौदुइसे हाइजिंग पोत पुबसिदी पानुका पुबा हाइजिंग पोत पुबसिदी अदुम लुहोंगबा निमित्ता नत्रगसु लुहोंगबदो अदुम लुहोंगे हाइबगा चप मानरे पानुका पुबसिदी अदुगा अखोइगी इरोइ लोइबदना अखोइगी वेडिंग फिस हाइजे वेडिंग फिस अखोइ मैतैगिदा हारगदि नुमि मंगानी सुरकान मपम चाकौबा चंगनैबा सिगा दु मानना ngसाइगी सिदि नुपा मेमदसु पिजनै नुपि मेमदसु पिजनैबा सिमा लेरे अदुगा बट रिचुअल्स ददि
ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯉꯁꯥꯏꯒꯤ ꯁꯤꯗ ꯑꯣꯖꯥꯗ ꯍꯪꯖꯅꯤꯡꯕ ꯉꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯤꯀꯥ ꯁꯣꯟꯕꯒꯤ ꯃꯇꯥꯡꯁꯦ ꯀꯩꯒꯨꯝꯕ ꯊꯤꯖꯕ ꯆꯪꯉꯒꯗꯤ ꯅꯤꯀꯥ ꯁꯣꯟꯕꯁꯤ ꯀꯗꯥꯏꯋꯥꯏꯗ ꯇꯧꯗꯣꯏꯅꯣ ꯉꯁꯥꯏꯒꯤ ꯆꯥꯛ ꯆꯥꯕ ꯅꯨꯃꯤꯠꯁꯤꯗ ꯇꯧꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯋꯥꯔꯣꯏꯄꯣꯠ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕ ꯑꯠꯆꯥ ꯋꯥꯔꯣꯏꯄꯣꯠ ꯅꯠꯇꯦ ꯍꯩꯖꯤꯡꯄꯣꯠ ꯄꯨꯕ ꯍꯩꯖꯤꯡꯄꯣꯠ. ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯅꯨꯀꯥ ꯄꯨꯕ ꯍꯥꯏꯁꯦ ꯄꯥꯅꯨꯀꯥ ꯁꯤꯗꯤ ꯄꯨꯕ. ꯄꯥꯅꯨꯀꯥ ꯄꯨꯕꯁꯤꯗ ꯑꯗꯨꯝ ꯅꯤꯀꯥꯁꯦ ꯑꯗꯨꯝ ꯁꯣꯟꯗꯣꯏꯅꯦꯕ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯑꯣ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤꯗꯣ ꯃꯔꯛ ꯊꯠꯂꯒ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯑꯩꯅ ꯊꯦꯡꯅꯕꯗꯗꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯄꯥꯅꯨꯀꯥ ꯄꯨꯕꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯖꯥꯛ ꯍꯥꯏꯅ ꯑꯃ ꯂꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯨꯔꯖꯥꯛ ꯍꯥꯏ ꯄꯨꯔꯖꯥꯛꯁꯤ ꯀꯩꯅꯣ ꯍꯥꯏꯕꯕꯨ ꯅꯨꯄꯥꯒꯤꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯥꯛ ꯈꯥꯡꯒꯅꯤ ꯅꯨꯄꯤꯒꯤꯁꯨ ꯅꯨꯄꯤ ꯃꯌꯨꯝ ꯆꯠꯀꯅꯤ ꯅꯦꯛꯁ ꯗꯦꯗꯨꯗ ꯕꯣꯔ ꯆꯠꯀꯅꯤ ꯕꯣꯔ ꯆꯠꯄ ꯃꯇꯝꯗꯨꯗ ꯅꯨꯃꯤꯠꯇꯨꯗ ꯅꯤꯀꯥꯁꯤ ꯇꯧꯏ ꯑꯣ ꯑꯠꯆꯥ ꯄꯨꯔꯖꯥꯛꯁꯤ ꯀꯔꯤ ꯂꯣꯟ ꯄꯨꯔꯖꯥꯛ ꯍꯥꯏꯁꯤ ꯄꯣꯔꯆꯨꯟ ꯍꯥꯏꯕꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏ ꯃꯔꯝꯗꯤ ꯆꯥꯛ ꯍꯥꯏꯕꯅꯦꯕ ꯆꯥꯛ ꯄꯤꯖꯕ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯆꯦꯟꯕ ꯆꯣꯡꯕ ꯑꯃ ꯇꯧꯈ꯭ꯔꯒꯗꯤ ꯅꯤꯀꯥꯁꯤ ꯂꯩꯈ꯭ꯔꯅꯦꯕ ꯅꯤꯀꯥ ꯂꯩꯇ꯭ꯔꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨꯒ ꯏꯪꯒꯦꯖꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤꯁꯨ ꯆꯥꯛ ꯇꯧꯒꯅꯤ ꯅꯨꯄꯥꯒꯤꯁꯨ ꯇꯧꯒꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯁꯝꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯍꯧꯖꯤꯛ ꯀꯟꯅ ꯋꯥꯂꯤꯃꯥ ꯍꯥꯏꯅ ꯃꯁꯤ ꯋꯥꯂꯤꯃꯥꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯕꯨ ꯅꯨꯄꯤꯁꯤ ꯅꯤꯀꯥ ꯇꯧꯔꯨꯔꯒ ꯄꯨꯔꯛꯑꯒ ꯅꯦꯛꯁ ꯗꯦ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯥꯛꯁꯦ ꯁꯤꯟꯕꯁꯨ ꯇꯧꯅꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯑꯅꯧꯕ ꯇ꯭ꯔꯦꯟꯅꯤ ꯁꯤꯃꯁꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤꯁꯤꯗꯤ ꯄꯥꯅꯨꯀꯥ ꯄꯨꯕꯁꯤꯅ ꯐꯥꯏꯅꯦꯂꯥꯏꯁ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯤꯒꯗꯕ ꯃꯍꯔ ꯀꯥꯏꯅ ꯂꯩꯔꯤ ꯈꯔ ꯃꯍꯔꯒꯥꯁꯤ ꯄꯥꯅꯨꯀꯥ ꯄꯨꯕꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯣꯏꯍꯧꯗꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯤꯀꯥꯒꯤ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯄꯣꯠꯂꯨꯝ ꯑꯃ ꯂꯩꯕꯁꯦ ꯁꯦꯡꯗꯣꯛꯀꯗꯕꯅꯦꯕ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤ ꯂꯥꯟꯕ ꯅꯠꯇꯦ ꯑꯗꯨꯗ ꯅꯤꯀꯥ ꯍꯥꯏꯅ ꯁꯣꯟꯕꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯏꯪꯒꯦꯖꯃꯦꯟ ꯑꯣꯏꯔꯒꯗꯤ ꯉꯁꯤꯁꯤꯅ ꯂꯩꯔꯒ ꯅꯦꯛꯁ ꯗꯦꯗ ꯕꯣꯔ ꯆꯠꯂꯒ ꯕꯣꯔꯁꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯐꯝꯃꯒ ꯑꯗꯨꯗ ꯀꯥꯁꯤ ꯇꯧꯕꯅꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯆꯠꯊꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯕꯥꯔꯠ ꯔꯤꯆꯨꯋꯦꯜꯗꯗꯤ ꯕꯥꯔꯠꯇꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯃꯩꯇꯩꯒ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤꯒꯨꯝꯕꯅ ꯑꯗꯨꯝ ꯕꯥꯔꯠ ꯔꯤꯆꯨꯋꯦꯜ ꯇꯧꯔꯦ ꯊꯥꯏꯅꯉꯩꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯒꯨꯝꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯥꯇꯤꯒꯨꯝꯕ ꯈꯪꯗꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯈꯕꯛ ꯍꯥꯏ ꯋꯥꯁꯦ ꯄꯥꯅ ꯏꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯈꯣꯏꯔꯤ ꯀꯛꯄꯁꯦ ꯈꯕꯛꯅ ꯇꯧꯋꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯧꯄꯣꯡꯒꯨꯝꯕ ꯐꯪꯕꯁꯦ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯁꯨ ꯑꯗꯨꯝ ꯇꯧꯅꯩ ꯅꯨꯄꯥꯒꯤ ꯑꯣꯏꯔꯒꯅ ꯌꯨꯝꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯥꯏꯗꯇ ꯐꯨꯝꯒꯅꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯒꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯥꯏꯗꯇ ꯐꯨꯝꯒꯅꯤ ꯀꯥꯏꯅꯀꯣ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯖꯥꯅꯠ ꯏꯖꯥꯃꯠ ꯍꯥꯏꯌꯦꯀꯣ ꯅꯠꯇꯦ ꯑꯖꯥꯅꯟ ꯑꯀꯥꯃꯠ ꯍꯥꯏꯕ ꯁꯤꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯍꯦꯛ ꯄꯣꯛꯄꯒ ꯏꯃꯤꯖꯤꯌꯦꯠꯂꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤꯅ ꯑꯇꯣꯞꯄ ꯑꯝꯇ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯄ꯭ꯔꯦꯌꯔꯁꯦ ꯑꯉꯥꯡꯁꯤ ꯃꯅꯥꯗ ꯁꯣꯟꯖꯜꯍꯧꯕꯁꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧꯂꯨꯕꯤ ꯑꯣꯏꯕ ꯌꯥꯏ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯥꯒꯤ ꯃꯄꯥꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ 7 days ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨ ꯀꯣꯛꯄꯅ ꯑꯃ ꯍꯀꯤꯀꯠꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯅꯥ ꯍꯣꯠꯄꯁꯤꯗꯤ ꯅꯨꯄꯥꯗꯗꯤ ꯍꯣꯠꯅꯗ꯭ꯔꯦ ꯅꯨꯄꯤꯗꯗꯤ ꯅꯥꯁꯤꯀꯥ ꯅꯥꯇꯣꯟꯗ ꯁꯅꯥ ꯌꯥꯟꯕꯒꯨꯝꯕ ꯁꯅꯥ ꯍꯣꯠꯄꯁꯦ ꯁꯤꯒꯤꯗꯤ ꯑꯦꯖ ꯂꯤꯃꯤꯠ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯕꯒꯤꯁꯤꯗꯗꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯁꯤꯕꯁꯦ ꯗꯥꯐꯟ ꯍꯥꯏ ꯂꯩꯔꯣꯟ ꯆꯟꯕ ꯍꯥꯏꯀꯣ ꯗꯥꯐꯟꯁꯦ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯀꯩꯅꯣ ꯇꯧꯔꯅꯤ ꯀꯣꯚꯔ ꯐꯤ ꯑꯉꯧꯕꯅ ꯀꯣꯚꯔ ꯇꯧꯔꯅꯤꯀꯣ ꯁꯤꯁꯦ ꯀꯥꯐꯟ ꯐꯤ ꯍꯥꯏ ꯀꯣꯚꯔ ꯇꯧꯔꯤꯕꯁꯤ ꯃꯃꯥꯏꯗꯤ ꯈꯨꯝꯗꯦꯕ ꯃꯃꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚꯁꯤꯡꯁꯤꯅ ꯗꯨꯋꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤ ꯍꯦꯛ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯕꯒꯤ ꯄꯥꯎ ꯆꯦꯟꯕ ꯉꯁꯥꯏꯒꯤ ꯗꯥꯐꯟ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯤꯕꯒꯤ ꯄꯥꯎ ꯆꯦꯟꯕꯁꯤꯗ ꯍꯥꯞꯇꯣꯏꯅꯦꯕ ꯑꯦꯛꯖꯦꯛ ꯇꯥꯏꯃꯤꯡꯁꯦ ꯍꯥꯞꯄꯒ ꯁꯤꯗ ꯃꯤ ꯂꯣꯏ ꯂꯥꯛꯅꯗꯣꯏꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯞꯄ ꯇꯦꯡꯊꯥꯅ ꯑꯣꯏꯕ ꯌꯥꯗꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯊꯦꯡꯅꯩ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯔꯤꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯆꯠꯅꯔꯝꯃꯦꯕ ꯆꯠꯅꯔꯝꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯆꯥꯛ ꯄꯨꯕ ꯍꯥꯏ ꯃꯊꯪꯁꯦ ꯆꯥꯛ ꯄꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯕ ꯏꯃꯨꯡꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚꯁ ꯅꯠꯇ꯭ꯔꯒ ꯅꯥꯏꯕꯔꯁꯅ ꯃꯣꯏꯁꯦ ꯆꯥꯛ ꯄꯤꯖꯩ ꯍꯥꯏ ꯍꯥꯏꯗꯤ ꯏꯃꯨꯡꯁꯤꯗ ꯆꯥꯛ ꯊꯣꯡꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯏꯔꯨ ꯂꯨꯊꯣꯛꯄꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯪꯕ꯭ꯔꯩ ꯃꯅꯥ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯕꯣꯔꯣꯏ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯁꯤꯗꯤ ꯔꯤꯂꯤꯖꯤꯌꯁꯀꯤ ꯃꯔꯤ ꯂꯩꯅꯗꯦꯅ ꯇꯥꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯁꯦꯡꯗꯣꯛꯅꯕ ꯃꯅꯝ ꯀꯩꯀꯥ ꯅꯝꯗꯅꯕꯅꯦꯒꯗꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯏꯔꯨ ꯂꯨꯔꯒ ꯑꯩꯈꯣꯏꯒꯤ ꯖꯅꯥꯅ ꯅꯃꯥꯖ ꯀꯥꯅ ꯁꯤꯗ ꯑꯣꯖꯥ ꯃꯥꯒꯤ ꯃꯪꯐꯝꯗ ꯄꯨꯗ꯭ꯔꯤꯉꯩꯗ ꯅꯃꯥꯖ ꯁꯣꯟꯕ ꯃꯥꯜꯂꯦ ꯀꯩꯅꯣꯅꯤ ꯖꯅꯥꯖ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯃꯣꯡꯐꯝꯗ ꯄꯨꯔꯒ ꯃꯣꯡꯐꯝ ꯃꯅꯥꯛꯇꯨꯗ ꯊꯝꯃꯒ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯨꯅ
ꯇꯧꯒꯗꯕꯅꯤ congregation amakak Ah, mayam ꯍꯥꯏꯗꯤ ꯁꯤꯗꯁꯨ ꯁꯤꯒꯤ ꯖꯅꯥꯖꯥ ꯅꯃꯥꯖꯁꯤꯗꯁꯨ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯌꯥꯎꯍꯟꯗꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯤ ꯇꯦꯡꯊꯥꯅꯥ ꯑꯣꯏꯗꯅ ꯇꯧꯅꯤꯗꯅꯀꯣ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯀꯣꯔꯥꯟ ꯃꯊꯪꯗ ꯀꯣꯔꯥꯟ ꯈꯥꯅꯤ ꯆꯠꯄꯅ ꯁꯤ ꯂꯣꯏꯅ ꯂꯩꯔꯣꯟ ꯆꯟꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗꯅꯦ ꯀꯣꯔꯥꯟ ꯈꯥꯅꯤꯁꯤꯗꯤ ꯀꯣꯔꯥꯟ ꯈꯥꯅꯤ ꯆꯠꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯍꯟꯁꯤꯡꯁꯦ ꯌꯨꯝꯁꯤꯗ ꯄꯨꯜꯂꯦꯒ ꯉꯁꯥꯏꯒꯤ ꯁꯤꯈ꯭ꯔꯤꯕ ꯊꯋꯥꯏꯗꯨꯒꯤ ꯁꯥꯟꯇꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯅ ꯀꯣꯔꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯃꯝꯁꯦ ꯄꯥꯕ ꯂꯤꯛ ꯆꯠꯄ ꯍꯥꯏꯒꯗ꯭ꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯥꯟ ꯄꯥꯕ ꯍꯩꯇꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯍꯩꯇꯕ ꯑꯍꯟꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯂꯤꯛꯁꯤꯅ ꯀꯣꯔꯥꯟꯒꯤ ꯃꯁꯤꯡꯁꯦ ꯕꯔꯁ ꯃꯁꯤꯡꯁꯦ ꯊꯤꯔꯒ ꯆꯠꯇꯣꯏꯅꯦꯅ ꯇꯥꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯉꯝ ꯇꯧꯕ ꯍꯥꯏ ꯃꯉꯝ ꯇꯧꯕꯁꯦ ꯍꯦꯕꯟꯗ ꯀꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯆꯪꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏ ꯐꯤꯁ ꯑꯃ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃ ꯉꯁꯥꯏ ꯏꯃꯨꯡꯁꯤꯅ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚꯁ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯁꯤꯗ ꯐ꯭ꯔꯦꯟड्स ꯃꯌꯥꯝꯁꯤꯗ ꯄꯤꯖꯔꯒ ꯄꯤꯖꯕ ꯂꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯌꯔꯁꯦ ꯐꯖꯅ ꯇꯧꯋꯦ ꯍꯥꯏ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯂꯩꯔꯝꯃꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯃꯥꯒꯤ ꯁꯤꯟ ꯃꯌꯥꯝ ꯃꯤꯑꯣꯏꯕꯅꯤꯅ ꯁꯤꯟ ꯃꯌꯥꯝ ꯂꯩꯗꯅ ꯁꯤꯟ ꯃꯌꯥꯝꯁꯦ ꯀꯣꯛꯄꯤꯔꯣ ꯑꯗꯨꯒ ꯁꯔꯒꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕꯤꯌꯣ ꯍꯥꯏꯔꯒ yam nungai ji oza